Ngasigi wari asi Ragini amadi Uday kauba thamoy sengna nungsinajaba couple amagini. Ragini amadi Uday nongma makhoi weekend adu celebrate tauba city dagi khara thapna singmathakta saduna leiba cottage amada chalami. Makhoina mafam aduda chanaba plan asi matam kuiraba mamangdagi taurakpani. Makhoi anina cottage adufau yobagi lambi aduda nungaiba amadi nungsinabagi wari ngakta oina sarami amadi cottage aduda yauraklami. Adubu Raginina garidagi hek kumthabaga cottage adugi thongnao amada nupi ama sari amuba setuna leptuna lairambagum taurammi. Madubada Raginina thongnao aduda lepliba nupi adubu yenghange haiduna Udaybu kaurammi. Udayna thongnao aduda yenglubadadi mahakna kanamata leiba uramde. Udaydi Raginigi fazaba aduda ngaukhiduna Ragini buta yengduna lerammi. Udayna Raginida fagi tauge haiduna cottage adugi ka aduda hidden camera anikha tumina thamlami. Udayna numit adugi ahing aduda makhoi anina ka aduda tawriba activities pumnamak sweet memories ama oina leihunaba record tauge haiduna khalami. Adubu hidden camera aduda sweet memories record tawbata natana makhoi anida mafam aduda achobada sama taaduna hingchabi haibadi bhut nupi ama oknagani haibasi khanglamde. Makhoi anida dasadu taagani khangdaduna makhoi ani cottage adugi manungda changlami. Adubu Raginina cottage adugi manungda hek changlakpaga mathamoida kitopkirum tawba ama poklami amadi mathamoida karigumba nungaitaba amasu phaurammi. Adubu Udayna mafam aduda purakpanina mahakna mathwai nungairoi amadi lana khankini haiduna karimata hairamde. Amadi makhoi ani makhon hauna isai thaduna party tauba hauraklami. Adubu ikhang khangutana makhoina thariba isai adu kanglep leplami amadi ka aduda thanduna leiramba light sing adu kufet kafet nganba hauraklami. Kufet kafet nganduna leiriba light adudagi kanagumba mana Ragini bu kaurakpakum taurammi. Ragini makhon adu tabada Ragini na Udayda nang hojiki makhondo tahobra haina hangki. Adubu Udayna aidi hojiki segi makhondona nakongkase ipon phun kare makhonga karimata tadre haina khublaglami. Matam kuina light adu yaraktabadagi Uday light adu semba cottage adugi basement da chalami. Ragini di ka aduda famduna Udayna halakpa ngairami. Adubu Ragini na mangonda mamangda kaurakiba khonjel adu amukka taraklami. Ragini makhol adu yamna thapa mafam amadagi kaurakpa malami. Matang aduda ikhang khaudana Uday kanna lauduna Ragini gi manakta chenduna laklami. Uday gi maithong aduda kibagi mami ama tarami. Udayna yamna kina mafam asida hingchabi bhut nupi ama lei haina hairaklabi. Matang aduda ikhang khaudana Uday malangda paikhatki amadi mahakbu thawaina kanagumba mana thangatun thambagum taurammi. Adubu Uday malangda paiduna leirambadagi laimaida khangta tarakhi amadi honadu khara chaurapna Ragini haiduna hairamlaga tumina leikhi. Ikhang khangautana amukasu Uday malangda paikhatkraga faglangda thomjinduna laimaida wanthaduna takhi. Adubada Ragini Udaygi manakta chensinki amadi Udaybu wakal taraknaba honarami. Adubu Udaydi haugalakide. Raginina cottage aduda kuina leirabadi afaba oirakadaba mande khanbadagi mafam adudagi chengi haiduna chenthorakpada cottage adugi thong amadi thongnao pumnamak lonsinduna leiramba phangnaki. Matang aduda Raginina mahakna mamangda thongnao do ukhiba sari amuba setpi nupi adu mahaki mamangda leptuna leiramba phangnaki. Ikhang khangautana nupi adu Raginigi manaktamna changsilaki. Nupi adugi maithong adu maina sakhibadagi pungka karami. Nupi adu urubada Ragini masapomba adu pangthaki amadi mafam aduda wanthaduna taki. Ragini mapan thokpa ngamdaduna hapta amamuk hena cottage adugi manungda leirami. Ragini na Udaybu wakal taraknaba nungtigi haudoktuna honarami adubu Udaydi wakal tarakpa kauba leikide.
amadi Udaygi haksang adu tapna pumthaba haurakhi. Raginina cottage adugi manungda sari amuba sepi nupi adu toina urammi. Nupi aduna Raginida karigumba wa amasu hainingbagum taurammi. Nongma Raginina Udayna losinduna thanamba hidden camera ani adu urammi. Camera sing adu ubaga Udayna makhoigi MMS lauge taurambani haibasi khangba ngamkhi. Raginina Udaybu thamoi sengna nungsijakibani adubu Udayna khalamliba wakal amadi tauramliba thabak-sing adu urubada Ragini thamoi sokna nungairamde. Amadi mahaki thamoi adu machet takibaga chap manarami. Numit kharanagi matungda Raginigi imung manung Raginibu thiduna cottage aduda laklami. Makhoina Raginibu cottage aduda ka adugi kachinamada karigumba pot ama chaaduna leiramba ukhi. Makhoina khara naksilaga yenglubada Raginina Karubi Mirang amadi tinkang faduna saduna leiramba ukhi. Mahaki imung manunggi mising adu hek ubaga Ragini ka aduda tharamba phabung adugi mathakta kakhatki amadi angaubigum tauba horakhi. Amadi machinda wahai ama murum sonduna leirami. Ragini MMS Ragini MMS Facebook ta Manipuri Horror Story gi Facebook page fu follow tawiramu. Loinana karigumba wari asu mayamna pambi taragadi channel asibu subscribe tawiramu amadi video asibu like and share amam tawiramu. Mathangi video da amuk unarasi habsga loinana yungkupam loyangan bana mayam pumna mukti kainabagi yathang nizari.